ngasi among mayamgi mafamda puraga laksarba video asi roller gi maningda aina second round taksaba haiba video asini adudi mayam video da miyeng taminarsi. Hello mayam, herojina asana ngasi among video anagum pura laksar video asi aina hojik thabak suriba mafam asida satlaga funny oi kari oi fe prank tawbagi video nebako ado mayam herojina asana mayang famda kainoma sum singtoksage aina hana 1k subscriber yobakanda giveaway tawgani haibado madudo ngamjadre mayamna waroubiroi basu haijari 5k subscriber yobado oina giveaway hantakti soida video tawjaraklage aije hantak marksi video nambagi matam yamna phangdre bako aije thabak suba lae thabak subam da mu hojik laire dani yumda hana lairi kana video khara namjabane ba da hojik thabak subam da mu la mina video namai matam phangdre ado ai short video de nongma ka laga nini ka laga dumaina ai thagat chabane short video oina video asang bajidi aina yumda muk chatpagi matang du da amuk namjarake ba ado hojik aina thabak subam mafam da laire mina video asang ba namai matam laitre ado mayamna waroubiroi basu haijari dudi mayam koge herojina asana ha YouTube channel nasibu mayamna nungsi biduna like comment share subscribe to sambiramu bazar gumbada khoi chatlaga prank tawbagi video adum bado oina khara adum thagat charake mayamna adugi video do ngaibiramo dudi mayam video da meng taminarse xxx tentacion gi khoi cover song ama pura laksare dudi mayam saida sai sakom howasai Akoye si singer si XX Tentacion na do adune thabak suba laaga sana saraga leire sana sabam da sange sana mayam se yengnaba aga kari no tawisi bu kana thabak su hairaga sana saba to leibra 사다리 빨리 그래. 하나 사다리 니팀 말로 컴퓨터 기다려. 오. 타고기 송수수데 산아디 기지 그야노. 판나디 상나 토가이라메. 까디나 콜라가 혼토게. 타복수데 보면 아스망디 오로 타네. 스마마기 타바쿠스 산나 사바기 쿠스. Yang ber aduk nungai, di sini kot pagumni, mama kita bakusu, juga ali kusu ni. Kalau cuma sana sagum ni, mama kita sana kaya, laptop le bazano, mama hafi tangullo. Thabak ti susu de, kakana isai saklaga, paisa susah truk saba, mahak na pamde tawise, satre sani pas sabadani. Basa bakang dana uduna telaire. Thabak suba ware sing suki tang thake mayam tha adida go bin saura kani sara kani ngakani thabak suba la aga pasta ya he pesa yangani kaji na pesa ora sakabe pesa amata laite juga on hapagi serang ni asing jugali oire isi makko oire thabak sudra badi pesa su ai su pai wayam saji mu dio ma thabak suba la aga kari no mana taurise mama yeng zarage ayuk ti thabak suba bo lebak se kitang thonba mayam tholo hairaga mama gini sakusa sabada uber ngaure yes mo thabak ta na wana se pesa di sum pi de jana breakfast laite sing tu thak pa phang de ama oire awaba amma oire kari no thak bagi saksu yamna lame pung 13 sani nuksa sisu saglai ta gobin lefi New York ha sana saksu lete modang biwat pai khongban tau hairaga sana saraga leire kari no mana tawise hiwa tugarage pung taruk tei thugaiba hauzik fauba kayam thugare aga hiwa tugarage yae ado si e lohum kaptalaga 이 텍스라가 시지 텍스라가 봐. 야 이거 띠엠 좀 시가 참는 하장 거지. 나 고시도 오지키 이제 좀 잘하더라.
Nang tahu ni tarik. Leibak ti kitang tauri. Humang di mayam tare. Thabak suba pa susai. Saba na mayam sai. Ising ngai lai. Thabak na kusu. Oh. Ami yam sang bane koi tore ji. Thabak se phanyam loisale. Si gai ji. Silona na ju taksala ini. Koi thabak se adugi mati kan be sang je koi driver buk tane kumda raga se yo pak pari jo. Sikam bi je sibi je magi ne ba. Kumda raga ma je yo. Tum thuai ba yaw la le. Awabagi punsini lairaba Kai le kai haina ura le. Do mayam khoi hojing mungkin thabak su loi rakpagi gatemi masa ma tawjigi mayam da adudi la. Thabak su loi rakpagi mayam mangun masa am su tawre idi sa matangda video loisan jarake. Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.